President rule tha taruk amaga sangdokre hauzik state asida Indian Constitution ki Article 356 ki makhada chalariba President rule asi chahi sigi lakliba August 13 dagi paraga tha taruk amaga makhada na sangdokle haina Rajya Sabha ki Parliamentary Bulletin Part 2 da thadorokpa cherol amana khangalakli chahi sigi haukiba February 13 dagi chatharagliba PR asi makhada na sangthana ngasi famkiba House ta puthoklaba matungda approve tawkibani President Trump US farm singna China the unit semgatpa amasung India gi sinmi singnek pe yararoi US President Donald Trump na American technology company singna China the unit sing semgatpa amasung pothok sing puthoknaba gidamak India dagi sinmi singnek pe yararoi haina kanma wafam thamkre America gi technology company singna makhoi unit sing miram da thamdana ba kanma wafam thambaga loina na ma ki luching makhada asiguma thawong sing makhata na chathaba yaroi haina chu cheksil warol thamkre Washington DC da pangthokpa AI summit ta wangang laduna Donald Trump na hai America gi farm sing na miram da makhoi unit sing hangdokpa amasung puthokpa da India gi sinmi sing sejinabana America macha singbu mirai bagi thawong ama chatharakli hairi matam sangna dagi America gi technology industry singna radical globalism chathadna lakpaga loinana masing yamnaba America gi mioi million kayabu mapukning Pelhandabada natana makhoi bu mirai biri haina president phongdokhi miramda America gi company singna makhoi gi unit sing hangdokpa amasung America da leriba company singda India macha sing mathau tohonba sin America gi ningtamba singda khudong chaba lawre haina su US ke choba technology company singda maral sikri President Trump na artificial intelligence ta leiba asina mangjel thana ba wafam thamkhibaga loinana America first haiba wakhalon adu ngakna chatkadabani haidi Crash matung Air India pilot chamaga taragani thoi sick leave lawki Punna Meeoi Chaniga humbutaraga mari sikhiba matung Boeing 787 Dreamliner ama Ahmedabad to crash tawkiba numit marini gi matung Air India pilot chama hena medical leave lawki haina junior aviation minister Mulleder Moholna ngasi phongdokre maru oina crash adugi matung pilot singi mental health recognize amasung manage gi mathau taba adu utuna numit aduda commander yankhai gi mathoi amasung flight officer humpuga mathoi na suti gi haijaraki haina parliament minister na haiki Lok Sabha da wahang amagi paukhum piraduna mahakna medical state singda mental health yengsinaba thuba amasung effective oiba method sing sinnanaba makhoida mathau taba notice sing February 2023 da airline sing da pikre haina mahakna haiki maraksida Director General of Civil Aviation DGCA dagi so cause notice mari fangli haina Air India na phongdorakre haukiba tha taragani thoida airline aduna voluntary oina phongdolakiba singi matungda notice sing adu thokibani amasung madu cabin crew gi damak rates parrot sing training norms amasung operational procedures ta asoiba singa mari leinei airline gi wangang loisna ngasi numiyungma matungda notice sing adu phangle haina phongdokre aikhoina notice sing adu gi paukhum piragani Air India na aikhoi gi crew amasung passenger sing gi safety gi damak lebli haina wangang loi aduna haiki Ayushman Bharat Pradhan Mantri Jan Arogya Yojana ABPMJAY scheme gi makhada India gi lairaba miyam gi damakta ana layeng gi mateng oina piriba khudongchaba sing lanai pharmacy kharagi sel pekfam onthokle health card gi kaithekhiba senfam na konaba ana layeng chathabada anaba singdagi ehenba sel loduna pharmacy singda aranba thabak sing chathabagi wathok lakle lairaba singi I chuptuna lanai pharmacy kharana chathariba thabak asi mari leinaba singna kanma mieng changbiu haina patient party gi maikai digi wakalakle PMJAY scheme gi makhada lairaba mioi amada piriba health card asigi matengna chahi amada lupa lakh 5 fawba lemna ana layeng chathali anaba amana Nariba layong adugi matungina hospital na package semlaga anaba amamamda changadaba senfam sing kaithui hariba senfam asidagi hospital gi charge ka khraba matung pharmacy dagi hidak laibigi charge amukak tuna sel sing adu sijinnabani adubulam felda libraries hospital da card asigi matengna ana layeng chathaba patient kaya da card asina kairakpa package amount aduna ana layeng kona de haiduna pharmacy da hidak lobagi ahenba sel kaya marum thiali haibigi wafam lakli RIMS hospital da nung laibigi operation chathakhiba kwa kaithel dagi patient Party amana pauche asida hai miyangi mateng pangnaba haiduna PMJAY card pariba asida kaithariba senfam na konaba layeng chathabada konade haiduna pharmacy gi maikai dagi phongdoraktuna ahenba hidak lobagi sel pihan bahaibasi achum makhong thang oiroi nung leibagi keyhole surgery pangthokpada hospital charge kakhraba hidak leibada lupa lising kungani panna konade haibasi angakpa phawi operation da changba hidak langthak sing card asida allot torok liba pharmacy na taba topa pharmacy dagi lobada lupa lising kun phana changningai machak leiti haina mangna phongdoraki complication amata leitana normal oina surgery pangthokiba patient singi
ꯏꯔꯛꯈꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯦꯝꯍꯧꯕ ꯌꯥꯎꯔꯕꯗꯤ ꯐꯥꯔꯃꯥꯁꯤꯁꯤꯡꯗ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯆꯠꯅꯗꯨꯅ ꯂꯥꯛꯄ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯦꯂꯣꯠ ꯇꯧꯔꯛꯇꯨꯅ ꯍꯤꯗꯥꯛ ꯂꯧꯔꯤꯕ ꯐꯥꯔꯃꯥꯁꯤꯁꯤꯡ ꯑꯁꯤꯗꯗꯤ ꯂꯦꯝꯍꯧꯕ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯍꯤꯗꯥꯛꯅ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯥꯏꯅꯕꯗ ꯐꯥꯔꯃꯥꯁꯤꯁꯤꯡꯅ ꯌꯥꯔꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯌꯥꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄ PMJAY ꯍꯦꯜꯊ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯔꯤꯝꯁꯇ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯈꯤꯕ ꯄꯦꯁꯦꯟ ꯀꯌꯥꯅ ꯀꯥꯔꯗ ꯑꯁꯤꯗ ꯑꯦꯂꯣꯠ ꯇꯧꯔꯤꯕ ꯁꯦꯟꯐꯝ ꯀꯣꯟꯅꯗꯕꯗꯒꯤ ꯍꯤꯗꯥꯛ ꯂꯧꯕꯒꯤ ꯁꯦꯟꯐꯝꯁꯤꯡ ꯃꯁꯥꯅ ꯄꯨꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ꯫ ꯃꯃꯥꯡꯊꯛꯇ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕꯗ ꯄꯦꯁꯦꯟ ꯄꯥꯔꯇꯤꯁꯤꯡꯅ ꯁꯥꯎꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯗ ꯑꯏꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯄꯤꯅꯕ ꯍꯣꯠꯅꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯀꯠꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯐꯥꯔꯃꯥꯁꯤ ꯑꯃꯁꯨꯡ ꯄꯦꯁꯦꯟ ꯄꯥꯔꯇꯤꯁꯤꯡ ꯌꯥꯁꯤꯟꯅꯅꯕ ꯍꯥꯏꯖꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤ ꯌꯧꯍꯟꯗꯅ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯂꯣꯏꯁꯤꯟꯅꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯥꯔꯗ ꯑꯁꯤꯗ ꯑꯦꯂꯣꯠ ꯇꯧꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯂꯅꯥꯏ ꯍꯤꯗꯥꯛ ꯂꯩꯖꯔꯒ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯄꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟꯗ ꯂꯦꯝꯂꯛꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯍꯟꯗꯣꯛꯂꯒ ꯑꯇꯣꯞꯄ ꯍꯤꯗꯥꯛꯁꯤꯡꯒ ꯑꯣꯟꯅꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯧꯕꯒꯤ ꯇꯣꯉꯥꯟꯅ ꯁꯦꯜ ꯀꯌꯥ ꯊꯤꯍꯟꯕ ꯑꯁꯤ ꯂꯧꯐꯝ ꯊꯣꯛꯇꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯥꯏꯊꯔꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯕ ꯐꯥꯎꯕꯗ ꯈꯔ ꯑꯗꯨꯃꯛ ꯂꯦꯝꯂꯕ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯂꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯥꯔꯗ ꯄꯥꯏꯖꯔꯤꯕ ꯄꯦꯁꯦꯟ ꯄꯥꯔꯇꯤꯁꯤꯡꯗꯒꯤ ꯁꯦꯜ ꯑꯃꯨꯛ ꯂꯧꯊꯣꯛꯄꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯒ ꯆꯨꯝꯊꯣꯛꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯆꯞ ꯃꯥꯟꯅꯕ ꯂꯥꯏꯑꯣꯡꯗ ꯊꯥꯡꯃꯩꯕꯟꯗꯒꯤ ꯁꯔꯖꯔꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯦꯁꯦꯟ ꯄꯥꯔꯇꯤ ꯑꯃꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯀꯥꯔꯗꯇꯒꯤ ꯂꯨꯄꯥ 58,100 ꯑꯦꯂꯣꯠ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯐꯝ ꯑꯁꯤꯅ ꯀꯣꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕ ꯍꯤꯗꯥꯛꯁꯤꯡ ꯁꯦꯜ ꯂꯨꯄꯥ 5,000 ꯍꯥꯞꯂꯝꯃꯨ ꯍꯥꯏꯕꯗꯒꯤ ꯍꯥꯞꯂꯝꯂꯦ꯫ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟꯗ ꯂꯦꯝꯂꯛꯄ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯒ ꯑꯣꯟꯅꯁꯤ ꯍꯥꯏ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯦꯝꯍꯧꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯄꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯄꯤꯊꯣꯛꯂꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯆꯞ ꯃꯥꯟꯅꯕ ꯀꯦꯁꯇ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯂꯥꯛꯈꯤꯕ ꯄꯦꯁꯦꯟ ꯄꯥꯔꯇꯤ ꯑꯃꯅꯁꯨ ꯀꯥꯏꯊꯔꯛꯄ ꯀꯥꯔꯗꯀꯤ ꯁꯦꯟꯐꯝ ꯂꯨꯄꯥ 58,100 ꯑꯍꯦꯟꯕ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯁꯦꯟꯐꯝ ꯂꯨꯄꯥ 4,200 ꯍꯥꯞꯂꯝꯃꯤ ꯑꯗꯨꯒ ꯂꯦꯝꯂꯛꯄ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯃꯌꯨꯝꯒꯤ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯂꯦꯝꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯛꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡꯗ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯃꯔꯅꯥꯏ ꯁꯦꯟ ꯇꯥꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯐꯥꯔꯃꯥꯁꯤ ꯀꯌꯥꯗ ꯆꯠꯊꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗꯒꯤ ꯆꯪꯐꯝ ꯊꯣꯛꯇꯕ ꯁꯦꯜ ꯀꯌꯥ ꯆꯪꯈ꯭ꯔꯕꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯪꯈꯤꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯐꯥꯔꯃꯥꯁꯤ ꯈꯔꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯏ ꯆꯨꯞꯂꯤꯕ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯒ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯕꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ꯫ ꯊꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯌꯦꯠꯅꯔꯛꯄꯗ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯃꯤꯑꯣꯏ 12 ꯁꯤꯈ꯭ꯔꯦ꯫ ꯊꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯌꯦꯠꯅꯔꯛꯄꯗ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 12 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯏꯂꯦꯟꯗ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯊꯥꯏꯂꯦꯟꯗ ꯑꯥꯔꯃꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯣꯚꯤꯟꯁ 3ꯗ ꯀꯝꯕꯣꯗꯤꯌꯥꯅ ꯂꯥꯟꯗꯥꯔꯛꯄꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯤ ꯑꯅꯥ ꯑꯃꯗꯤ ꯑꯁꯣꯛꯄ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯗꯝ ꯂꯩꯇ꯭ꯔꯤ꯫ ꯊꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯂꯥꯟꯃꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄꯗꯒꯤ ꯆꯥꯎꯅ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯊꯥꯡꯖꯤꯟꯅꯔꯛꯄꯒ ꯂꯣꯏꯅꯅ ꯎꯪꯈꯠꯅꯕ ꯑꯗꯨ ꯊꯨꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯀꯝꯕꯣꯗꯤꯌꯥꯅ ꯊꯥꯏꯂꯦꯟꯗꯒꯤ ꯃꯊꯛꯇ ꯔꯣꯀꯦꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯅ ꯊꯥꯏꯂꯦꯟꯗꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯀꯝꯕꯣꯗꯤꯌꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯂꯩꯐꯝꯁꯤꯡꯗ ꯑꯇꯝꯅꯅ ꯕꯦꯡꯀꯣꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟꯗ ꯑꯁꯤ ꯉꯝꯈꯩ ꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯂꯥꯟꯃꯤꯁꯤꯡ ꯉꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡꯗ ꯊꯝꯗꯨꯅ ꯈꯨꯠ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯅ ꯑꯃꯅ ꯑꯃꯕꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯉꯝꯈꯩꯒꯤ ꯁꯔꯨꯛꯇ ꯂꯩꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯊꯥꯏꯂꯦꯟꯗꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ 90,000 ꯔꯣꯝ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯥꯏꯂꯦꯟꯗ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯀꯝꯕꯣꯗꯤꯌꯥꯅ ꯔꯣꯀꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 12 ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯨꯔꯤꯟ ꯎꯕꯣꯟ ꯔꯥꯖꯊꯥꯅꯤ ꯑꯃꯁꯨꯡ ꯁꯤꯁꯀꯦꯠ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯊꯥꯏꯂꯦꯟꯗ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯊꯥꯏꯂꯦꯟꯗꯅ ꯃꯔꯥꯜ ꯁꯤꯈꯤ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩ ꯃꯈꯥꯗ ꯂꯩꯕ ꯈꯃꯔ ꯍꯤꯟꯗꯨ ꯇꯦꯝꯄꯜꯗ ꯌꯥꯅꯈꯤꯕꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯊꯥꯏꯂꯦꯟꯗ ꯃꯤꯂꯤꯇꯔꯤꯅ ꯆꯪꯁꯤꯜꯂꯛꯄꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯕꯨ
ꯐ꯭ꯔꯥꯟꯁꯅ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩꯗ ꯎꯪꯈꯠꯅꯕꯒꯤ ꯑꯃꯁꯨꯡ ꯌꯥꯅꯗꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯝꯕꯣꯗꯤꯌꯥꯅ ꯎꯪꯈꯠꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ 12 ꯁꯨꯕ ꯆꯍꯤꯆꯥ ꯃꯇꯝꯒꯤ ꯂꯥꯏꯁꯪ ꯑꯃꯕꯨ ꯌꯨꯅꯦꯁꯀꯣꯒꯤ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯇ ꯔꯦꯖꯤꯁꯇꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯀꯨꯝꯖꯥ 2008ꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛꯅ ꯅꯨꯄꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯇꯞ-ꯅꯞꯄ ꯐꯨꯔꯤꯠ, ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯁꯨꯡ ꯑꯀꯧꯕ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠꯇꯅꯕ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛꯅ ꯊꯥꯛ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯀꯣꯗꯁꯤꯡ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯥꯔꯤ, ꯁꯜꯋꯥꯔ ꯀꯃꯤꯖ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯆꯝꯕ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛꯅ ꯅꯨꯄꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯑꯀꯧꯕ ꯑꯃꯗꯤ ꯇꯞ-ꯅꯞꯄ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠ-ꯆꯥꯗꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 12ꯗꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯅꯨꯄꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯑꯆꯝꯕ ꯐꯤꯔꯣꯜꯁꯤꯡ, ꯑꯆꯝꯕ ꯈꯣꯡꯎꯞ, ꯁꯦꯟꯗꯜ, ꯑꯆꯝꯕ ꯍꯤꯖꯥꯕ ꯁꯦꯠꯇꯨꯅ ꯃꯊꯧ ꯇꯧꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯡꯅꯁꯨ ꯈꯨꯗꯥꯡ ꯁꯥꯡꯕꯤ ꯅꯠꯇ꯭ꯔꯒ ꯈꯨꯗꯥꯡ ꯇꯦꯟꯕꯤ, ꯑꯆꯝꯕ ꯐꯨꯔꯤꯠ ꯂꯤꯠꯄ ꯑꯃꯁꯨꯡ ꯑꯆꯝꯕ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨꯡ ꯋꯥꯉꯥꯡꯂꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯑꯥꯔꯤꯐ ꯍꯨꯁꯦꯟ ꯈꯥꯟꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯃꯗ ꯕꯦꯡꯛ ꯑꯁꯤꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯐꯤꯖꯦꯠ-ꯆꯥꯛꯆꯥꯁꯤꯡ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯅ ꯊꯝꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯆꯠꯅꯕ ꯍꯧꯔꯦ ꯑꯃꯁꯨꯡ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯤ ꯊꯥꯛ ꯋꯥꯡꯈꯠꯍꯟꯕ ꯑꯃꯁꯨꯡ ꯊꯕꯛ ꯁꯨꯐꯝꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯄꯥꯝꯗꯕ ꯃꯤꯠꯌꯦꯡ ꯊꯝꯅꯗꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛ ꯁ꯭ꯇꯥꯐ ꯔꯤꯒꯨꯂꯦꯁꯟ 2003ꯒꯤ ꯁꯦꯛꯁꯟ 39ꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯄꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯀꯠꯁꯤꯡ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯒꯤ ꯃꯈꯥꯗ ꯁꯦꯝꯕ ꯀꯃꯤꯇꯤꯅ ꯏꯟꯐꯣꯔꯝ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯦꯡꯛꯇ ꯑꯅꯧꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯆꯪꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯊꯛꯁꯤ-ꯈꯥꯁꯤꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯊꯝꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯛꯂꯤꯕ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯀꯣꯗꯀꯤ ꯆꯠꯅ-ꯀꯥꯡꯂꯣꯟ ꯑꯁꯤ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯑꯦꯟꯇꯣꯅꯣꯚ AN-24 ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯃꯤꯑꯣꯏ 50 ꯁꯤꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 50 ꯄꯨꯕ ꯔꯁꯤꯌꯥꯒꯤ ꯑꯦꯟꯇꯣꯅꯣꯚ AN-24 ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟ ꯑꯃ ꯔꯁꯤꯌꯥꯒꯤ ꯐꯥꯔ ꯏꯁꯇ ꯉꯁꯤ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯟ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯂꯦꯟꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯪꯕ ꯄꯥꯎꯗꯝ ꯑꯃꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯁꯣꯚꯤꯌꯦꯠ ꯏꯔꯥꯒꯤꯅꯤ ꯑꯃꯁꯨꯡ ꯆꯥꯎꯔꯥꯛꯅ ꯆꯍꯤ 50ꯔꯣꯝ ꯁꯨꯔꯕ ꯄ꯭ꯂꯦꯟ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯁꯣꯛꯄ ꯎꯃꯪ ꯑꯃꯗ ꯇꯥꯁꯤꯟꯕ ꯎꯈꯤ꯫ ꯀꯥꯏꯈ꯭ꯔꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯀꯨꯝꯖꯥ 1976ꯇ ꯁꯥꯈꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯅꯤ ꯑꯃꯁꯨꯡ ꯁꯥꯏꯕꯦꯔꯤꯌꯥꯗ ꯂꯩꯕ ꯑꯦꯌꯔꯂꯥꯏꯟ ꯑꯃꯅ ꯑꯪꯒꯥꯔꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯃꯊꯧ ꯇꯧꯈꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯔꯁꯤꯌꯥꯒꯤ ꯕ꯭ꯂꯦꯒꯣꯚꯦꯆꯦꯟꯁ꯭ꯛꯗꯒꯤ ꯇꯥꯏꯟꯗ ꯇꯝꯅ ꯄꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯇꯥꯏꯟꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄ꯭ꯂꯦꯟ ꯑꯗꯨ ꯔꯦꯗꯥꯔꯗꯒꯤ ꯃꯥꯡꯈꯤꯕꯅꯤ꯫ ꯇꯥꯏꯟꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯉꯝꯈꯩ ꯊꯪꯅꯕ ꯔꯁꯤꯌꯥꯒꯤ ꯑꯃꯨꯔ ꯔꯤꯖꯟꯗ ꯂꯩꯕ ꯑꯄꯤꯛꯄ ꯇꯥꯎꯟ ꯑꯃꯅꯤ꯫ ꯄꯦꯁꯦꯟꯖꯔ 94 ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯑꯉꯥꯡ 5, ꯀ꯭ꯔꯨ ꯃꯦꯝꯕꯔ 3 ꯌꯥꯎꯈꯤ ꯍꯥꯏꯅꯁꯨ ꯔꯤꯖꯅꯦꯜ ꯒꯚꯔꯅꯔ ꯕꯦꯁꯤꯂꯤ ꯑꯦꯂꯣꯐꯅ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯗꯦꯇꯥ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯥꯏꯔꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯇꯥꯏꯟꯗꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 15ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯃꯕꯨ ꯏꯟꯇꯔꯐꯦꯛꯁ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯖꯈꯤ꯫ ꯄ꯭ꯂꯦꯟ ꯀꯥꯏꯕ ꯑꯗꯨꯗ ꯆꯥꯏꯅꯥꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯌꯥꯎꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯔꯣꯜ ꯊꯥꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯔꯁꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫